Manipur da CRPF की cobra battalion ani deploy touba Ministry of Home Affairs na yakhre CRPF की cobra battalion ani thamnaba Manipur leingakna mafam khaktuna thamkhre jungle warfare da thoiduk hendok na hitoi singthoiraba CRPF की cobra battalion ani Manipur da deploy taunanabagi matangda Ministry of Home Affairs na ayaba pikre CRPF की akhanaba unit ama oina leiriba commando battalion for resolute action cobra na mawes lalobsingi akanba mafam singda mathau tawdunu leirikibani next light की ehu mapung phana laksin bangam khrba matungda Center na security ki anauba lalhom satharakuna Manipur da akanaba battalion asi thajanaba thorang lokhalakpani thajilakadoriba cobra ki battalion ani asi Assam dagi ama amasung West Bengal dagi amani hiramasing matangda CRPF na pukhalakpa proposal ama Ministry of Home Affairs na kupna khanaraba matungda cobra ki battalion ani Manipur da thajananabagi matangda ayaba pikibani haina official amana agency da phongdokki kumjali singani nipan da linkhat kiba cobra gi personnel sing guerrilla warfare jungle warfare amasung atai atopa thoidok hendok na singthaningai oirba hiram kayada ningthina training fanglaba ngaktani battalion asi Chhattisgarh Jharkhand Odisha Maharashtra amadi Bihar da mathau tawhan khrabasu ngasi phawba Manipur da di thajilakba leitri Manipur gi haujuk oiriba phibam masu yenglaga akaknaba matam amagi manungda lalhobagi irang loisinduna ing tappa phibam hanjanhanabagi pandamda MSA na cobra gi battalion ani state asida thajananaba warep lorokpani hairi kumjali singni kunumdogi me thadagi maitai amasung kuki jogi marakta kangluk irang tholakibada miyoi cha kaya sikibaga loinana miyoi lising kaya marum lanjenadun leiribani yum kai kaya su amang ata thokpa leikre mafam kharada khulai paibusing attack sethabagi thodok toina thoglakpa maramna athuba matamda phibam laksinanabagi wakhalonda center na cobra thajananaba warep lorukpani hairi cobra gi battalion ani asi jun tha fawagi marungda imphal da thunglaba yai makoine hek thunglabaga Manipur gi lamit tumising khangananaba class tawbada natana jingi lamda kamdowna lalhobusing mayuk nagadagi amasung operation chathagadagi haibadu numit 95 rongi oiba akhanaba training ama pangthoklaba yai haina akhang ahising na phongdokli cobra gi battalion ani Manipur da deploy tawgani haina na Manipur leingakta khanghalakhiba leikrabani Maoist Communist Party left wing extremism gi irang ayamba laksin bangamlabanina maikei adom da sizinaramba cobra gi battalion singadu irang leiba Manipur da thajilakpada makhoi gi leifam sindoknana bahana khanghalakre Manipur leingakna sumapam ani khandoktuna thamkhrabani panba yabadi kumja lising ani kunmapan phawada Manipur yauna wangnong poki lamdam pumnumakta lalhobagi irang mapung phana laksin gane haina union government laukthokpa leikrabani